Sakang dabasing na thamlamba sakti laiba digital timer bomb ama Manipur bomb squad ki kangpuna asoy angam yaudana pokhai hankre ngasi ayuk pung nipan rom tarak pamatamda digital timer bomb oigini haina chingnaba ama Singjamei Chingamakha maisnam laikai da laiba Ward Development Committee ki office mamang da lairamba miyamna thengnaki Thawdok asigi matangda phangba paw amagi matungina bomb thamlamle haibagi paw adu ward number 16 gi corporator oiribi thokchom ongbi Eliza mapuroiba thokchom tombagi mobile phone da sakhangdaba mioi amana ngasi ayuk WhatsApp da message oina tharaktuna ngarang numidang pung nipan makhai rom taba matamda bomb ama thamlam bani tiyu haina khangalakki hairi Imphal West ki CDO Kangbu amaga loinana bomb squad Kangbu ga thiba humbagi thabak chathabada bomb adu thengnarakpadagi ngasi ayuk pung 10 minute nifuma panrom tarakpa matamda bomb adu leramba mafam adumaktada pokhai hanki Thawdok thokpa maduda Minister Y Khemchan DGPP Dongil SP Imphal West amadi police ki makok thongba officer single loinana yengsenki Thawdok aduga mari leinana ward number 16 gi corporator oiribe thokchom ongbi Elizana phongdorakhibada aina thinkraba lalhaulup amana IMC gi corporator kuntadet ki oiba WhatsApp group ama semduna lupa lakh tara corporator amamamda sale gi oiba demand tawrakhibalei Masidanatana masa magtasu lanai oina message tharakpasu lei hari Mahak masadi sel thok laitaba corporator amani masida karigi sel gi demand tawraklibano matungda mi yamna kungna taba mafam amasu oiriba yumlakta bom thamlambagi thawong asi tawbiginu haiki ngasi wagdeba me mamangda amadi thangnaba yumta gai thanaba mayam koibana khunda laita dana lereba Singjamei Chingamakha akhoi ngasi phamiba se apunbalu amadi akhoi gi sanuran salai haina khangnaba aduga punna khusamnaraga phambani asigumba bom thamamdana akhoi gi bom pokhaidana lekai sida aki akhangnanganba aduda suratana sorokka chachariba kana mara leijadaba mayam amasu makoi jo sok pandana siroi haninga leite asina maram waraga asigumba thawong sigumba se amona tawbiganu kana gumba wari watai sanagadaba leiragadi yamna nomenda wari sanarabiraga lekai amaju bazar awana amta hanna loisanbiyu maram chadana bom thamba asigi thokdok se Singjamei Chingamakha da amona thon beganu haibase ngasi phamiba apumba lukki wakhan chela achetpa wakhan adogi sanurange akonba achetpa wakhan ni aduna khudak tele piyu koi sugya yaning de haiba wafam se akoina condemn tawbaga loena koi thamjari Singamakha punba nupi lamjing lupki president ojabani aigi ming sama kawi ngasi akhoi ward development mamangda bom ama thamjalamduna agi thangnaba dasu koi thongal wariba miyam punpham maseja asuma tamthiraba sakti leraba bom ama thamjanbiram ba haibase akhoi aduki matik thamoi sokna nuaijade masigumba misi mina thokpa yaba bom thamnamdana bom manung sida yawba kaino sinsi amta ai uchage mayamda yopi si yawna phumam babomni adu bom si koi pokhai nanaba pokhai hananaba hotnabada bom pokhai rakpada koi yopi mayam se inchi ama makhai ani changba yopi mayam se pai chorakna akoi thangnaba chang boundary sigi manungda koi thinnana poche aduki mati khawang loinam akaya toy thoe asigumba misi mina thokpa yaraba thabu asibu akoi lamdam asida amhanna akoi Chingamakha sidaida asigumba bom thamdana pokhai hanba se ngasina roibo view amhanna tawbiganu haiba wafam sin thamjaraga akoi asigi manamgi damta nungaitena bom si akoi mifam si phamjabani